Su group political group Amani Haiba Yaba Ngamloi TSRA Manipur Amadi India Leingak suspension of operation Sugi Kuyek Pinariba Kuki Arm Group UPF Amadi KNO Kuki Jo Political Group KZPZ Haina Ming Tonduna Media House Singh na Pau Phone ba Advocate Biswarjit Singh Hana Advisory Tokiba Adu Thado Human Rights Advocacy TSRA na Yaningda Fongdorakle TSRA na Thadorak Pachirol Amada Kuki National Organization KNO Amadi United People's Front UPF Haiba Group asi Miyam na Khanba elected body amanate Maramaduna Thado Miyam Natragana Tribal Miyam gi represent over Yaroi Maramaduna Haiba Su Group Sing asibu political representative oina Miyam da Lana Lamjing na Bahonaraklibasi Kaidongaida Miyam na Yaba Ngamloi Karigumba Su Group asina political gi legitimacy ga pambal leirabade Kusu Kholai Sing Thadokuna surrender tawduna Leibaga sigi leiriba constitution amadi rule of law ki makhada changjarakadabani haina su phongdorakli Jerol aduna makhatana hai Manipur amadi India Leingak na su ground rule asi pung fana thamduna Kuki Su Group sing asibu laksinduna thamna basu taksilakli MP Bimol Akoizam gi LADS ki senpham kari decision da ki haina RTI thakre Lok Sabha Inner Manipur Parliamentary Constituency gi MP Bimol Akoizam na MP Local Area Development Scheme gi senpham kari karam bahiram da sijina ke bagi haibigi matangda achumba report sing khagana ba RTI thakre Imphal East District ke manungchan ba Wasikhong Torbal Laikai dagi Oinam Robert Kaubam Yoi Amana District Planning Officer Office ke Public Information Officer da Haiba RTI application adu tharakibani application adu da senba chahi asigi oina MP Bimol Akoi jamda sanction tawrakhiba Local Area Development Fund gi apunba senpham kayano scheme asigi makhada kari karamba thabak pakhat khrabage lokholabadi kari karamba mingda kadai da pakhat pano sanction tawkhibagi tangna kayano sanction tawkhiba apunba senpham amadi kari karamba Implementing Agency ki makhada thabak paikhat pano haiba haina RTI application adu tharakhibani applicant oiriba oinam Robert ki maikei dagi makhatana work order gi copy sing utilization certificate thabak loibagi report lairabadi madugi mari leinaba copy sing su phanganna basu taksilakle India Leingak ka wari sanariba Kuki Su Group Kuki Jo Political Group KZPZ haina sakhangadabani India Leingak ka suspension of operation Sugi Kuyek Pinaduna political dialogue sathariba Kuki Jo Group Sing Kuki Jo Political Group KZPZ haina sakangdabani haina Kuki Civil Society Singi legal advisor oibatanadana Supreme Court of India gi advocate Biswajit Singhana thadorakpa chirol amana phongdokkibani Advocate Biswajit Singhana thadorakpa chirol aduda matam amada khulai paiduna lal haraklabasu hairiba Kuki Jo Group asibu India Leingak na sakhangduna Manipur da khunda laitaduna leiriba Kuki Jo miyam na taliba political demand asigi settlement purakna ba ngasi fawa wari sanabaki thabak leptana changsilakli maramaduna hairiba sugi khuyek pinariba Kuki Jo Group asi 70 demand tawriba underground insurgent natraga militant group ama nate maramaduna hairiba group sing asibu militant arm underground haina mingthonduna laibak asida leiriba print electronic amasung digital media singna makhatana pau oina hablabadi madu aranba yumpham yaudaba miyamda lana lamjingbane haidaba ngamloi maramaduna khudaktagi media housing journalism gi leiriba etik khangna amasung India Leingak amadi su signatory Oiriba Kuki Jo Group Singke Marakta Sanariba Political Dialogue Asigi Integrity Adu Sakhangduna Kuki Jo Group Asibu KZGP Haina Pau Hapada Sijinnaba Cherol Asina Makhatarakli Nakalamaromda Haukiba Chahi Lisingani Kun Mangagi December Kuntra da Churachampur gi Benkai da Leiba BTI Auditorium da Kuki Jo Council Gya Humsuba Governing Council General Meeting Pangtokuna Manipur Leingak Sembada Kuki Jo Miam Saruk Yaba Ngamloi Haina Amuk hana warep laugna separate administration gi demand hena changsit chachin kre Kuki Jo Council na thadorak pachol amana hari General meeting atuda tongan ba warep kya lauki warep sing madugi manungda telaba matamgi manungda Kuki Jo miyam na taliba political demand asibu India Leingak ki mafamda amuk hana ningsing ba oina political rally ama pangthoklagari lamdam asida ngasi oiriba phibam asida Kuki Jo miyam maitei singa makhatana pun himinaba ngamlaroi laibak asigi leiriba constitution gi makada Kuki Jo miyam na taliba
यूनियन टेरिटोरीगी डिमांड असी हेन्ना चेसिनबा अमदी मणिपुरदा लेंगाक सेमनबा थौरांगलिबा सिदा कुकी जो मियाम सरुक यादबा हाइना वारेप लौख्रे Thailand amasung Cambodia na border gi conflict loisinana ba khuyek pinakre Thailand amasung Cambodia lebak ki border da thokliba conflict adu loisinana ba khuyek pinakre chayon kaya khuthongna ba gi thodok singna yamdrabada miyoi chamaga somna amasi ankrabani loinana nakalani makki oiba miyoi lakh manga rom hena mayum thadok ngaduna safagada ba mofom yenguna chenakre Southeast Asia gi Leibak anigi defense minister Shingna border gi area singda hingsa gi tabak thoram lepna ba khuye kalloina hairiba yanaba du ngarang numit jungba matungdagi ceasefire leiduna chana ba hogodori nakalani na border gi mafam sing adu da hanadagi leiriba lanmi sing adu lenghandana thamlaga makhata na chato kasin tobagi tabak sing adu pangthok nadana ba haina defense minister ni napuna khuyek pinakiba statement adu da pale border da leiriba hanagi troop sing adu bu masing hengat hanbagi khongthang laklabadi tension amuka hen rakani haina Cambodia gi defense minister gi maikedi phongdorkli nupi toilet ki damakta parliament khanakre Japan gi parliament nupi singi toilet marang kaina thambida bagi damakta leibak asigi prime minister Sane Takaisi yauna ate atopa nupi MP Yankai romna khanaduna demand tawkhre hairi CNN gi report amagi matung inna hojiksu Japan da nupa sengna political gi lamda masing yamna saruk yabaga loinana makoina aningba apamba adumak tawduna lakhibani nupi MP singi wafam tabidana lakhibani thong asina maram oiraga Japan gi parliament nupi singi toilet fauba marang kaina sabidaba maramna queue lepna bagi awaba mayok nakhibani hairi Hindu singi mathakta attack chathabagi irang leiringai Surat textile industry na Bangladesh ka leiriba trade boycott tawkhre Bangladesh da Hindu singi mathakta mafam adugi majority oiriba Muslim singa chathariba attack sing adugi irang leiringai marak asida Surat leiba textile industry na thodok sing adubu yamna kanna yaning da phungdok pagalonna hana chatharamba trade ki thabak thoram sing adu boycott tawkhre malem sinba thungna textile haina lognariba Surat industry na Bangladesh ka chahi amada lupa crore lising ama rom henbagi direct business tawgna lakpani adubu hojik leiriba fiba masida leibak yamadi lining gi oiba khongthang sing adu da hena ning changsinduna income migi oiba wafam aduna tungda thamduna Bangladesh ka trade ki business adu boycott torakpagi khongthang lokhalakpani hairi Federation of Textile Trade Association FOSTO gi maikei dagi official oina phongdorakibada Hana Bangladesh ka lainaramba business ki oiba mari sing adu hojikti lainararoi maramaduna business kaya amada asokpa kaya yawgadori Association asigi maikei dagi makata rakhibada Bangladesh ka business athaba boycott tawbagi khongjang asi Bangladesh wa soba para ama tambina ba lokhalak pani hari Association gi president Kaisal Hakim na phongdorakibada Hindu culture bu ikai ba pidi ba leba aduga Surat ki trade sing na karigumba makhal amatagi business makata ra roi hari hauji Bangladesh ta leiriba tangdu leita da ba fibam asina maram oina Surat ki trade sing gi oiba pirakada ba lupa crore chamar rongi senpham su panduna leiribani asigumba awaba kaya leirabasu Surat ta leiriba business tawba miyoi lising tara taret lomna Federation of Textile Trade Association gi warep adu ngangna salibani traders aduna miyoi bagi punsina mamal yamba heli sel dagi makoina thajariba lining amadi thabak thoram sing aduna hena maru oi haina Federation gi president Hakim na makhata na phongdoki Shows ki matung inna Surat textile industry dagi masing yamlaba machu sanglaba amadi print tawraba firol sing Bangladesh ta export tawribani loinana Bangladesh ki firol gi industry sing asu Surat tagi raw material sing lawduna makhoi gi business chalairibani khongthang asina Bangladesh asoba sapu ama piragani hairi Russia da Vladimir Putin na lengak pairakpa punna chahi 16 lom sukre Russia da Vladimir Putin na lengak pairakpa punna chahi 16 lom sukre haina report amana phongdorakli report asiki matung inna Lisingani kun mga gi kuntra matoi December da Putin na Russia gi president oirakhiba asi punna chahi 16 mapung parakhiba loina Russia gi miyam da pikhiba anauba chahi gi yaifa paujel da Ukraine da lan sokna riba Russia gi lanmi singbu thauna phaba mama lebak pu thamoi sengna nusiba heroin singni hainasu thagatke hojik Ukraine ga sokna riba lan asi Russia na soidana ngamgani lan asi chahi amaga amuk sokna khiba yai hainasu paujel da phongdoke Panba yabadi hojik Donald Trump ki mejeng makhada Ukraine gi lan loisinna bakana honaribani adubu lan loisinba ngamgada ba mande haire